사택지 시즌 가야 되는데 민지 우리 민지가 봐봐. 그럼 뭐 ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯟꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯀꯦꯌꯔ ꯐꯥꯎꯟꯗꯦꯁꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯅ ꯀꯔꯤꯒꯨꯝꯕ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞꯁꯤꯒꯤ ꯃꯤꯠꯀꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ENT ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯨꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ENTꯒ ꯑꯥꯏ ꯀꯦꯌꯔꯁꯤ ꯈꯛꯇꯪ ꯇꯧꯔꯂꯦꯅ ꯉꯁꯤꯁꯦ ꯍꯥꯏꯕꯤꯔꯛꯇꯅ ꯂꯥꯛꯄ ꯍꯧꯔꯛꯑꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯣꯚꯔꯦꯖ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯔꯤ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯥꯏ ꯀꯦꯌꯔ ꯑꯦꯟ ꯗ ENTꯁꯤ ꯁꯤꯟꯖꯕꯅꯤ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯔꯒꯤ ꯑꯥꯏ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁꯦꯕꯤ ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯁꯦꯚꯔ ꯑꯣꯐ ꯃꯅꯤꯄꯨꯔꯁꯨ ꯍꯥꯏ ꯃꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯖꯣꯏꯟ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯖꯔꯤꯕꯁꯤ ꯆꯥꯎꯔꯥꯛꯅ ꯃꯤ 100-150ꯗꯤ ꯁꯨꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯗ ꯃꯤ 70-80ꯗꯤ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯆꯠꯄ ꯉꯝꯖꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜꯁꯤ ꯂꯥꯞꯄꯅꯤꯅ ꯀꯤꯂꯣꯃꯤꯇꯔ 5-6 ꯆꯠꯄꯅꯤꯅ ꯃꯐꯝꯗ ꯌꯧꯕ ꯉꯝꯗꯕꯅꯤ나 ꯃꯁꯤꯒꯤ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞꯁꯤ ꯇꯧꯖꯕꯅꯤ ꯄꯥꯡꯊꯣꯛꯅꯅ ꯃꯣꯏ ꯀꯦꯌꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯐ꯭ꯔꯤ ꯀꯦꯌꯔꯁꯤ ꯑꯩꯅ ꯁꯨꯝ ꯇꯥꯖꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯔꯦꯇꯤꯅꯥ ꯁꯣꯛꯄꯒꯨꯝꯕ ꯂꯦꯟꯁ ꯁꯣꯛꯄꯒꯨꯝꯕꯁꯨ ꯃꯣꯏꯅ ꯑꯥꯏ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯗ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯈꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗꯁꯨ ꯐ꯭ꯔꯤ ꯀꯦꯌꯔꯗ ꯃꯣꯏꯅ ꯃꯃꯤꯠ ꯑꯣꯄꯔꯦꯁꯟ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯦꯟꯁ ꯁꯦꯝꯃꯛꯑꯦ ꯍꯧꯖꯤꯛ ꯐꯔꯦ ꯃꯥ ꯑꯣꯀꯦ ꯑꯣꯏꯔꯦ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩ ꯑꯗꯨ ꯆꯞ ꯆꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀꯅꯦꯛꯁꯟꯗꯨꯗꯤ ꯑꯩꯈꯣꯏ ꯄꯤꯖꯅꯕ ꯍꯣꯠꯅꯖꯔꯤ